ꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯀꯥ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯎꯈꯣꯡꯗꯣ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯉꯁꯤꯁꯨ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯍꯥꯛꯅ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯖꯣꯁꯤ ꯈꯨꯃꯟ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯃꯤꯠꯇꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯅ ꯃꯅꯨꯡ ꯍꯨꯠꯅ ꯁꯥꯕ ꯃꯇꯝꯅꯤ꯫ ꯄꯂꯦꯝ ꯃꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯈꯤꯕ ꯊꯥꯕꯨꯝ ꯇꯔꯦꯠ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯁꯦ ꯅꯨꯃꯤꯠ ꯀꯌꯥ ꯊꯥꯕꯨꯝ ꯀꯌꯥꯒꯤ ꯃꯇꯨꯡ ꯃꯄꯥꯝ ꯂꯝꯗꯝ ꯈꯣꯡꯗꯥꯖꯕ ꯑꯁꯤꯅꯤ꯫ ꯀꯥꯂꯦꯟꯒꯤ 19ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯤꯒꯦ ꯏꯆꯥꯕꯣ?" "ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ?" "ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯊꯥ 3ꯀꯤ ꯆꯥꯛ ꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯒꯦꯅ ꯇꯧꯔꯛꯂꯤꯕꯅꯤꯅꯦ." ꯑꯩ ꯍꯔꯥꯎꯅ, "ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯏꯃꯥ? ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕꯤꯗꯣꯏꯅꯣ?" "ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯃꯌꯦꯛꯀꯤꯗꯤ ꯁꯔꯦꯡꯅ ꯀꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯨꯁꯨ ꯏꯃꯥꯅ ꯊꯣꯡꯗꯣꯛꯁꯤꯉꯥꯏꯗꯅ." "ꯏꯃꯥꯅꯕꯨ ꯇꯧꯔꯗꯤ ꯅꯆꯥꯗꯤ ꯄꯦꯟꯖꯔꯦ, ꯑꯁꯤ ꯍꯥꯏꯕ ꯂꯩꯇꯦ." "ꯅꯕꯨꯡꯒ ꯅꯅꯝꯃꯒꯗꯨꯁꯨ ꯍꯧꯗꯣꯛꯂꯕꯅꯤ, ꯃꯣꯏꯅꯁꯨꯅꯦ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯀꯧꯕꯤꯔꯁꯦꯅ ꯍꯥꯏꯔꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯁꯤꯒꯤ ꯄꯥꯎꯁꯤ ꯄꯤꯅꯤꯡꯃꯟꯗꯅ ꯏꯆꯥꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯅꯥ ꯑꯌꯦꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ?" "ꯌꯥꯎꯗꯤꯌꯦ, ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯊꯝꯃꯒꯦꯀꯣ." ꯑꯩ ꯍꯔꯥꯎꯅ ꯐꯃꯨꯡ ꯑꯄꯥꯛꯄꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯩ, ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯈꯤꯜꯂꯤꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯏꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯑꯃꯨꯛꯁꯨ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯩꯖꯕ ꯐꯤꯔꯣꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯅꯕ ꯌꯦꯡꯂꯤ꯫ ꯃꯇꯝꯗꯨꯗꯅꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯄꯣꯁ ꯈꯤꯡꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯩ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯇꯧꯔꯨꯗꯦ꯫ ꯏꯆꯝ ꯆꯝꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯒꯤ ꯈꯥꯝꯗꯣꯛꯅꯕ ꯑꯍꯜ ꯂꯃꯟ ꯀꯧꯊꯣꯛꯂꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯄꯒꯤ ꯃꯈꯣꯜꯗ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯈꯪꯅꯤꯡꯕꯒꯤ ꯕꯦꯜꯀꯅꯤꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯣꯔꯣꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯁꯪꯒꯨ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯃꯌꯥꯝ ꯇꯤꯟꯕ ꯎꯗ꯭ꯔꯤ꯫ "ꯏꯇꯩꯃ, ꯏꯃꯨꯡ ꯆꯪꯉꯨ." ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯊꯨ ꯆꯪꯉꯛꯇꯨꯅ ꯏꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯈꯪꯅꯤꯡꯃꯟꯕꯒꯤ ꯍꯪꯂꯨꯏ꯫ "ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ?" "ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯦ, ꯑꯗꯨꯏꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯥꯔꯣꯝ ꯊꯪꯕꯒꯤ ꯏꯃꯥꯕꯣꯛ ꯍꯣꯏꯒ ꯊꯪꯅꯅ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯣ ꯂꯥꯟꯗꯨꯅ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯈꯥꯝꯍꯧꯕꯁꯨ ꯅꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯀꯩ ꯇꯧꯅꯤ ꯈꯪꯗꯅ ꯃꯪꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯒꯤ ꯏꯃꯥꯒꯗꯣ ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯊꯨ ꯑꯃꯨꯛ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯩ ꯄ꯭ꯔꯞ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯤꯕꯣ?" "ꯈꯪꯗ꯭ꯔꯦ, ꯀꯔꯣꯝ ꯊꯣꯛꯇꯣꯔꯤꯕꯅꯣ? ꯏꯃꯨꯡ ꯆꯪꯁꯤꯅꯦ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯤ, ꯀꯩꯅꯣꯁꯨ ꯍꯥꯏꯔꯝꯕꯅꯤ, ꯐꯖꯅ ꯍꯪꯕ ꯅꯪꯍꯧꯗ꯭ꯔꯦ." "ꯑꯩꯅ ꯇꯧꯔꯝꯂꯅꯤꯁꯦ ꯈꯟꯕꯒꯅꯦ ꯇꯧꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯍꯩ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯅꯨ, ꯍꯧꯖꯤꯛ ꯂꯥꯟꯅꯤ ꯇꯧꯅꯔꯤꯕꯁꯦ꯫ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅꯦ ꯁꯝꯅꯥꯗ ꯂꯤꯠꯂꯒꯅꯤ ꯂꯥꯛꯂꯤꯕꯁꯦ." ꯉꯥꯡꯅꯔꯤꯉꯩ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯔꯛꯇꯨꯗ ꯅꯅꯥꯎꯁꯨ ꯁꯝꯕꯜ ꯐꯥꯎꯔꯒ ꯆꯣꯡꯂꯛꯇꯨꯅ ꯍꯥꯊꯨ ꯄꯥꯎ ꯇꯝꯂꯤ꯫ "ꯏꯇꯩꯃ, ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯕꯣ? ꯏꯃꯨꯡꯗ ꯂꯩꯌꯨ, ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ." ꯋꯥꯗꯨ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯗꯨꯅ ꯃꯅꯤꯡ ꯂꯩꯔꯛ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯅ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏ ꯈꯦꯡꯒꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯇꯥꯟꯐꯝ ꯑꯣꯏꯕꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗ ꯃꯤꯔꯛꯇꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯑꯄꯤꯛꯄꯁꯤꯡꯗꯣ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ "ꯊꯣꯏꯕꯤ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯏꯃꯨꯡꯗ ꯂꯩꯌꯨꯅꯦ." ꯃꯧ ꯑꯃꯅ ꯑꯃꯨꯛ "ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯩꯇꯩꯒ ꯀꯟꯅ ꯃꯨꯛꯅꯍꯧꯔꯤ. ꯃꯈꯣꯏꯔꯣꯝꯗ ꯂꯩꯕꯁꯤꯡꯗꯤꯅꯦ ꯂꯣꯏꯅ ꯆꯦꯟꯅꯍꯧꯔꯦ." ꯏꯃꯥꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ?" ꯃꯧ ꯑꯃꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯅꯃꯧꯁꯤꯕꯨ ꯊꯩꯗꯣꯛꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯐꯤꯕꯝꯁꯤꯗ ꯄꯥꯈꯠ ꯊꯀꯠꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ." ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯂꯥꯞꯇꯛꯅ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡꯗꯣ ꯏꯅꯛ ꯅꯛꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯅꯥꯎꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯛꯏ, "ꯏꯃꯥ, ꯏꯇꯩꯃꯥ!" ꯏꯃꯥꯅ ꯆꯦꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯏꯇꯥ ꯇꯥꯗꯦꯗ ꯅꯪꯕꯣ." "ꯏꯃꯥ, ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ. ꯃꯅꯤꯡ ꯂꯧꯕꯨꯛꯇꯩ ꯇꯥꯟꯈꯥꯏꯔꯛꯏ. ꯆꯠꯂꯣ. ꯀꯩꯊꯦꯜ ꯃꯆꯥꯗꯅꯦ ꯃꯤ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯝꯕ ꯂꯩꯀꯥꯏ ꯑꯍꯜ ꯑꯉꯥꯡ ꯃꯧꯁꯤꯡꯗꯣ ꯍꯧꯅꯔꯨꯕ ꯇꯧꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯄꯒ ꯃꯣꯏ ꯈꯔꯁꯨ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ "ꯅꯈꯣꯡꯗꯨ ꯈꯔ ꯊꯨꯅ ꯊꯥꯡꯉꯨꯅꯦ ꯅꯪꯕꯣ." "ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯇꯨ, ꯑꯥꯗ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯁꯤꯗꯅꯤ." "ꯕꯨꯕꯣꯛ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ? ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏ ꯂꯩꯗꯣꯏꯕ?" ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯏꯅꯦ ꯑꯃꯒ ꯃꯁꯨ ꯅꯨꯄꯤ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯕꯗꯨꯒꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ꯫ ꯃꯁꯨꯒꯤ ꯋꯥꯗ ꯑꯍꯜ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯃꯆꯤꯟ ꯃꯆꯥꯗꯨꯗ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯇꯤꯜꯍꯧꯔꯦ ꯀꯩꯊꯦꯜꯗꯣ ꯂꯥꯜꯂꯒ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩ꯫ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯥꯟꯈ꯭ꯔꯒ ꯂꯧꯕꯨꯛ ꯑꯣꯏꯅ ꯄꯥꯛꯅ ꯇꯥꯕꯅꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯃꯇꯥꯏ ꯈꯥꯒꯤ ꯁꯦꯠꯄ ꯃꯣꯏ ꯖꯨꯔꯥ ꯖꯨꯔꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯄꯥꯛꯅ ꯁꯥꯅ ꯎꯔꯤꯕ ꯂꯝꯍꯥꯡꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯎꯏ꯫ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯆꯠꯅ ꯆꯠꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯪ ꯀꯨꯝꯖꯥ 1995ꯗ ꯊꯥꯗꯈꯤꯕ ꯇꯝꯊꯤꯔꯕ ꯍꯤꯔꯣꯁꯤꯃꯥꯒꯤ ꯑꯇꯣꯝ ꯕꯣꯝ ꯑꯗꯨꯒꯤ ꯊꯧꯗꯣꯛ꯫ ꯏꯜꯂꯤꯕ ꯐꯤꯁꯤꯗꯨꯅ ꯅꯥꯇꯣꯟ ꯁꯦꯝꯦꯟꯁꯤꯜꯂꯤ꯫ ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ "ꯏꯅꯦ, ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ?" "ꯑꯗꯨꯅꯤꯅꯦꯍꯦ, ꯃꯥ ꯌꯥꯎꯕꯒꯤꯅꯦ ꯑꯩ ꯄꯟꯊꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯒꯥꯔꯤꯁꯤꯗ ꯆꯦꯜꯂꯗꯤꯅꯦ ꯃꯄꯥꯝ ꯌꯧꯍꯟꯈ꯭ꯔꯒꯦꯕꯨ." "ꯒꯥꯔꯤꯗꯤ ꯆꯦꯜꯂꯔꯣꯏ ꯏꯅꯦ, ꯅꯍꯥꯟꯗꯒꯤ ꯒꯥꯔꯤ ꯑꯝꯇ ꯆꯦꯟꯗꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯦꯞꯂꯤꯉꯩ DI ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯈꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯏꯃꯥꯅ ꯈꯥꯝꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯑꯃꯨꯛ ꯇꯣꯡꯈꯠꯍꯟꯗꯨꯅ ꯂꯥꯛꯏ꯫ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄꯗꯤ ꯅꯠꯇꯦ, ꯏꯔꯥꯡ ꯊꯣꯛꯐꯝꯗꯨꯗꯒꯤ ꯈꯔ తాꯞꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ꯫ ꯂꯝ ꯃꯨꯟꯅꯕꯒꯤ ꯋꯥꯍꯧꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯡꯅꯕꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯌꯧꯅ ꯇꯝꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯀꯅꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯉꯩꯗ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡꯂꯛꯏ꯫ ꯄꯟꯊꯕ ꯇꯧꯗ ꯑꯩ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ ꯗꯗꯥ, ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯒ ꯄꯨꯟꯕ꯭ꯔꯣ?" "ꯏꯃꯥꯒ ꯑꯩꯒꯗꯤ ꯃꯐꯝ ꯆꯥꯕꯗ ꯂꯩꯔꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯒ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯩ ꯆꯪꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯌꯨꯝ ꯆꯪꯕ ꯌꯥꯔꯣꯏꯌꯦ." ꯍꯥꯏꯅꯔꯤꯉꯩ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯊꯥꯡꯗꯣꯛꯏ꯫ "ꯀꯩ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯗꯗꯥ?" ꯑꯩ ꯄꯥꯈꯠꯅ ꯀꯧꯏ꯫ ꯈꯨꯝꯂꯛꯇꯕꯗꯨꯗ ꯐꯣꯟꯗꯨ ꯊꯥꯡꯊꯔꯒ ꯌꯦꯡꯂꯨꯕꯗ ꯂꯥꯏꯟꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯧꯁꯤꯟꯕꯗꯨꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ ꯑꯩ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯣꯔꯣꯛ ꯃꯌꯥꯗ ꯃꯌꯥꯝ ꯂꯦꯞꯂꯤꯕꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯨꯏ꯫ "ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯕꯅꯤ, ꯁꯤꯗꯒꯤ ꯃꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈꯤꯕꯅꯤ꯫ ꯂꯧꯕꯨꯛꯀ ꯀꯣꯟꯅꯕ ꯌꯨꯝ ꯈꯔꯗꯤꯅꯦ ꯃꯩ ꯊꯥꯏ ꯍꯥꯏꯕꯝ ꯇꯧꯔꯤꯅꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨ ꯌꯥꯝ ꯍꯧꯏ, ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯕ ꯌꯥꯏꯗ." "ꯕꯦꯝꯃ, ꯑꯁꯤꯗ ꯋꯤꯡꯒꯔ ꯑꯃ ꯈꯥꯝꯃꯤꯁꯤ ꯏꯝꯐꯥꯜ ꯌꯧꯗꯣꯔꯤ ꯃꯥꯜꯂꯦ꯫ ꯅꯅꯦꯒꯅꯦ ꯂꯛꯁꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅꯤ꯫ ꯅꯪꯁꯨ ꯅꯌꯨꯝ ꯂꯩꯍꯧꯔꯣ ꯂꯥꯛꯑꯣ." ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ ꯑꯣꯏꯈꯤꯕ ꯃꯇꯧꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ "ꯏꯃꯥ, ꯑꯩ ꯆꯠꯂꯣꯏ, ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ." "ꯍꯩꯃꯥ, ꯃꯌꯥꯝꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅꯦ꯫ ꯌꯨꯝꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯒ ꯂꯩꯔꯁꯨ ꯏꯁꯨꯗꯣ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ." ꯆꯠꯅꯤꯡꯅ ꯆꯠꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫
ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯏꯝꯐꯥꯜ ꯌꯧꯕ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯍꯜꯂꯒ ꯌꯨꯝ ꯐꯥꯎꯕ ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯧꯅꯕ ꯁꯤꯟꯅꯕꯤꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯇꯣꯡꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯪꯅ ꯆꯥꯟꯅꯕ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯃꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯍꯜꯂꯤ꯫ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯦꯜꯗ ꯂꯥꯛꯄꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯂꯥꯝꯁꯤꯜꯂꯒ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯕꯗ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯦ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯏꯅꯦꯅ ꯊꯦꯝꯖꯤꯟꯕꯤ꯫ "ꯏꯕꯦꯝꯃ, ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇ ꯍꯣꯜꯂꯨꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ" ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯗꯨꯅ ꯑꯩꯕꯨ ꯄꯤꯊꯛꯏ꯫ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯝꯕꯣꯜ ꯌꯧꯔꯦ꯫ ꯕꯖꯥꯔ ꯈꯔ ꯂꯥꯟꯈꯠꯂꯒ ꯒꯥꯔꯤꯗꯣ ꯈꯥꯝꯂꯦ꯫ ꯇꯣꯡꯉꯛꯂꯤꯕꯁꯤꯡꯗꯨ ꯃꯍꯩ ꯀꯨꯝꯊꯔꯛꯏ꯫ "ꯏꯅꯦ, ꯒꯥꯔꯤꯁꯦ ꯏꯝꯐꯥꯜ ꯌꯧꯔꯣꯏꯗ꯭ꯔꯣ?" "ꯍꯩꯃꯥ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ?" "ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯏꯅꯦ." "ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ, ꯅꯝꯕꯣꯜꯒꯤꯗ ꯊꯨꯡꯂꯕ ꯉꯥꯛꯇ ꯑꯣꯏꯔꯤꯅꯦ꯫ ꯉꯥꯏꯈꯣ, ꯑꯩ ꯏꯕꯨꯡꯉꯣ ꯗ꯭ꯔꯥꯏꯚꯔꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔ ꯌꯦꯡꯒꯦ." ꯏꯅꯦꯗꯨ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯅꯦꯒ ꯆꯠꯁꯤ. ꯏꯅꯦꯁꯨ ꯌꯥꯎꯅ ꯊꯤꯟꯕꯤꯔꯒꯦ, ꯂꯥꯛꯑꯣ, ꯅꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯍꯦꯛ ꯌꯥꯡꯕꯣꯏ ꯅꯤꯡꯉꯤ꯫ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯕ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯑꯍꯜ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ꯫ ꯃꯣꯏ ꯍꯥꯟꯅ ꯈꯪꯅꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯦ꯫ ꯏꯃꯥꯗꯨ ꯐꯣꯟ ꯇꯧꯔ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥꯗꯨꯒ ꯏꯅꯦꯒꯗ ꯏꯃꯥꯅ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯆꯪꯈꯤꯁꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯀꯔꯐ꯭ꯌꯨ ꯊꯝꯈꯤꯕꯅ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ, ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ꯫ ꯏꯃꯥꯗꯨꯁꯨ ꯑꯩ ꯎꯕꯗ ꯅꯦ ꯇꯥꯕ ꯃꯥꯜꯂꯤ꯫ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩꯕꯗꯣ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯌꯧꯔꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯦ꯫ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯕ ꯆꯥꯛꯈꯨꯝꯗꯨꯗ ꯑꯩꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯌꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯕꯒ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯐꯅꯌꯥꯝꯗꯤ ꯊꯦꯡꯂꯝꯂꯦ ꯃꯇꯝꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯑꯩ ꯏꯅꯦꯝꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ꯫ "ꯍꯜꯂꯣ, ꯊꯣꯏꯕꯤ, ꯌꯧꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ?" "ꯌꯧꯔꯦ ꯏꯃꯥ. ꯑꯗꯣ ꯑꯩ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯌꯧꯕꯒ ꯍꯥꯏꯔꯛꯄ ꯉꯝꯗ꯭ꯔꯦ." "ꯍꯣ, ꯑꯩꯈꯣꯏꯁꯨꯅꯦ ꯃꯣꯏꯔꯥꯡꯗ ꯂꯩꯔꯦ. ꯅꯗꯣꯝꯆꯥ ꯁꯣꯅꯥꯇꯥ ꯍꯣꯏꯒꯅꯦ, ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯈꯔꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯤꯌꯦ." "ꯕꯕꯥ ꯍꯣꯏꯗꯤ ꯏꯃꯥ?" "ꯅꯪ ꯕꯕꯥꯒ ꯏꯕꯨꯡꯉꯣꯒꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ. ꯅꯅꯥꯎ ꯅꯨꯄꯥꯕꯨꯅ ꯃꯣꯏꯔꯥꯡꯒꯤ ꯅꯪ ꯀꯀꯥꯒꯤꯗ ꯊꯥꯖꯤꯟꯈ꯭ರೆ." "ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ?" "ꯍꯣ, ꯃꯅꯤꯡꯒꯤꯅꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯪ ꯕꯕꯥ ꯂꯩꯕꯗꯩ ꯀꯜꯍꯧꯔꯦ. ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯄꯥꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯧꯈ꯭ꯔꯗꯧ ꯄꯣꯠꯅꯤ." "ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯣꯛꯍꯧꯗ꯭ꯔꯤꯗꯨꯕꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ. ꯑꯗ ꯁꯨꯔ ꯅꯣꯝꯃ ꯆꯥꯖꯕ ꯂꯝꯁꯤꯗ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ?" "ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨꯁꯦ. ꯏꯃꯧꯁꯤꯗꯤꯅꯦ ꯅꯪꯗꯨꯝ ꯅꯁꯥ ꯀꯟꯅꯕ ꯍꯣꯠꯅꯧꯀꯣ." "ꯏꯃꯥ ꯍꯣꯏꯗꯤ ꯀꯃꯥꯏ ꯂꯩꯔꯤꯅꯣ ꯑꯗꯨꯗ?" "ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯊꯣꯔꯛꯇꯅ ꯇꯧꯔꯤ. ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯃꯥꯏ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤꯗ." ꯐꯔꯦ, ꯄꯨꯡꯁꯨ ꯊꯦꯡꯂꯦ, ꯄꯣꯊꯥꯖꯔꯣ ꯅꯪꯁꯨ." ꯏꯃꯥꯒ ꯐꯣꯟ ꯊꯝꯅꯈꯤꯕꯒ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯀꯥꯡꯈꯜ ꯊꯥꯖꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯈꯤꯡꯂꯛꯏ꯫ "ꯍꯜꯂꯣ, ꯌꯨꯝꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ?" "ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ?" "ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ." "ꯆꯥꯛꯇꯤ?" "ꯆꯥꯗ꯭ꯔꯦ." "ꯆꯥꯔꯔꯣꯏꯗ꯭ꯔꯣ?" "ꯉꯁꯤ ꯑꯆꯣꯏ ꯑꯄꯥꯕꯨꯗꯤ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ. ꯕꯕꯥꯗꯣ ꯆꯥꯛ ꯂꯥꯝꯕ ꯌꯥꯗꯕꯅꯤ. ꯅꯪꯁꯨ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯟꯗꯣꯛꯄꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯩꯕꯨ ꯅꯣꯛꯅꯕ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯗ ꯆꯩꯅꯥ ꯑꯃꯗꯤ ꯄꯤꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯉꯁꯥꯏ ꯆꯤꯡꯊꯈꯤꯕ ꯐꯤꯔꯣꯜꯗꯣ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕ ꯗꯣꯔꯤ ꯀꯤꯁꯤꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗ ꯌꯦꯜꯂꯛꯈꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯣꯛꯌꯦꯠꯇꯣ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯣ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯥꯡꯂꯕ ꯂꯝꯕꯦꯜ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯄꯒ ꯂꯝꯁꯥꯡ ꯇꯣꯡꯂꯛꯄꯒꯤ ꯆꯣꯛꯊꯕꯒ
ꯑꯩ ꯑꯍꯤꯡꯗꯨ ꯅꯤꯡꯉꯥꯏꯗꯅ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯣ ꯏꯝꯐꯥꯜ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯔꯥꯡ ꯊꯣꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯏꯔꯥꯡ ꯄꯥꯛ ꯅꯦꯝꯗꯕ ꯖꯥꯠꯅꯤ, ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄꯗ ꯂꯩꯍꯧꯕꯁꯤꯡꯅ ꯁꯣꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ, ꯏꯔꯥꯡꯗꯤ ꯅꯦꯝꯗ꯭ꯔꯤ, ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯔꯒ ꯀꯣꯔꯧꯃꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯂꯕ ꯇꯨꯡ ꯆꯥꯛꯇꯨ ꯊꯥꯡꯒꯠꯅꯕ ꯂꯥꯛꯅꯔꯤꯉꯩ ꯏꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ?" "ꯆꯥꯛ ꯊꯣꯡꯉꯤꯌꯦ꯫" ꯏꯃꯥꯗꯣ ꯋꯥ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯅꯪꯕꯣ?" "ꯉꯁꯤ ꯉꯔꯥꯡꯗꯤ ꯐꯥꯎꯅꯗꯤꯌꯦ, ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩꯅꯁꯨ ꯇꯧꯗ꯭ꯔꯦ, ꯃꯥꯅ ꯇꯧꯔꯛꯄ ꯅꯠꯇꯅ." "ꯐꯔꯦ ꯐꯔꯦ, ꯅꯪ ꯀꯩ ꯇꯧꯔꯤꯗꯣ ꯇꯧꯖꯔꯣ." "ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥ? ꯅꯥꯇꯣꯟꯒꯗꯧꯕ ꯏꯁꯤ ꯁꯤꯔꯤꯗꯨꯕꯨ ꯂꯣꯛꯀ ꯇꯧꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯍꯣ, ꯂꯣꯛꯀꯤ ꯃꯅꯤꯜꯕꯨꯗꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ." "ꯐꯔꯦ ꯐꯔꯦ, ꯇꯧꯖꯔꯣ, ꯏꯃꯥ ꯊꯝꯃꯒꯦꯀꯣ." ꯑꯩꯅꯒ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯃꯥꯗꯣ ꯀꯣꯜꯗꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯗꯣ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯝꯕꯔꯗ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯄꯦꯜꯂꯕꯅꯤ ꯁꯔꯀꯥꯔꯁꯤꯅ ꯇꯧ ꯁꯥꯕꯃꯛ꯫ ꯁꯣꯟꯗꯨꯅ ꯑꯩ ꯃꯌꯥꯝꯒ ꯂꯝꯌꯥꯏ ꯀꯥꯗꯨ ꯂꯥꯜꯂꯒ ꯆꯠꯂꯤ꯫ ꯏꯕꯨꯡꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯇꯤꯚꯤ ꯔꯤꯃꯣꯠꯇꯣ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯕꯦꯝꯃ, ꯏꯅꯥꯎꯒ ꯃꯥꯟꯅꯒꯅꯨ, ꯅꯪ ꯑꯉꯥꯡꯒ ꯃꯥꯟꯅꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯅꯦꯀꯣ." ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯜꯕꯒ ꯅꯥꯀꯣꯡꯁꯤꯗ ꯀꯔꯤꯅꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯥꯗ ꯆꯪꯗꯕꯤ ꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯇꯤꯚꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ꯫ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯂꯩꯍꯧꯕ ꯈꯨꯟꯖꯥ ꯑꯃ ꯉꯁꯤ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯒꯨꯝ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯗꯣ ꯎꯔꯨꯕꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯆꯠ ꯆꯠꯇ ꯄꯨꯝꯕ ꯃꯊꯧ ꯂꯦꯞꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯇꯤꯚꯤꯗꯨꯗ ꯃꯤꯠꯐꯝ ꯊꯝꯅ ꯑꯩ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯃꯥꯂꯪꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯕꯒꯨꯝ ꯏꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯎꯔꯤꯕ ꯄꯨꯝꯕ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯡꯁꯤꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯑꯩ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯂꯒ ꯑꯃꯝꯕ ꯀꯧꯕ ꯃꯍꯥꯛꯇꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯅ ꯃꯣꯟ ꯂꯥꯎꯕ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯗꯣ ꯃꯩꯅꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯅꯠꯇꯦ, ꯑꯁꯪꯕ ꯃꯆꯨꯒꯤ ꯖꯤꯔꯣ ꯕꯜꯕꯀꯤ ꯃꯩꯉꯥꯜꯗ ꯃꯨꯁꯤ ꯁꯛꯇꯝꯗꯨꯕꯨ ꯌꯦꯡꯖꯩ꯫ "ꯀꯩꯗꯧꯔꯒꯦ?" ꯑꯩ ꯏꯀꯥꯏꯅ ꯃꯥꯏꯗꯨ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯏꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯏꯁꯥ ꯄꯨꯝꯕ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯕꯤꯔꯛꯂꯦ꯫ "ꯅꯪꯅꯕꯨ ꯇꯧꯔꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ, ꯏꯄꯦꯟꯗ ꯄꯦꯟꯖꯔꯦ ꯍꯥꯏꯕꯒꯨꯝꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯃꯠꯇꯁꯨ ꯄꯤꯔꯨꯕ ꯍꯥꯏꯔꯨꯕ ꯇꯧꯗꯦ." ꯀꯜꯂꯕ ꯄꯥꯝꯕꯣꯝꯗꯨꯗ ꯑꯩꯕꯨ ꯃꯣꯟꯈꯥꯡꯅꯍꯟꯕꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯑꯩꯒꯤ ꯈꯨꯠꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯩ꯫ "ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯨ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯁꯤꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ, ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯪꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯡꯖꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯅꯪꯕꯨ ꯏꯊꯥꯁꯤꯗꯒꯤ ꯈꯛ ꯊꯥꯗꯣꯛꯑꯣꯏꯌꯦ." ꯑꯩ ꯊꯃꯣꯏ ꯄꯦꯟꯅ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯋꯥꯈꯜꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯇꯥꯏ ꯍꯥꯏꯅꯕꯒꯨꯝꯅ ꯏꯁꯥ ꯈꯪꯗ ꯃꯤꯅꯣꯛ ꯈꯖꯤꯛ ꯅꯣꯛꯆꯔꯨꯏ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯤꯅꯣꯛꯇꯣ ꯀꯨꯏꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ಮಿಲು ಪಿರಾಂಗ್ನ ಮಹೋತ್ಸನ್ಕ್ರೆ ಅನೌಬ ಪುನ್ಸಿ ಅಮ ಸೇಮ್ಖಿಬ ನುಮಿತ್ತುದ ಯತಾಖಿಬ ಅದುನ ಅಪಾಕ್ಪ ಮೊನ್ಮೊನ್ ಲಾউಬ ಮಮಲ್ ಯಾಂಬನಿ ಅದುಗ ngасina hospitalgi betani ಥಾಲಿಬ ಬಬ್ತುಸು ಮತಂದುಗಿ ಮುಸಿಬ ಮೈಂಗಾಲ ಅದು ನಟ್ರೆ ಇಂಗಾನ್ ngali ಐ ಖಾಂಬ ngamದ ಪಿರಾಂಗ್ ಸಿಂಥರಕ್ಲೆ ಖುದ್ ಯೆತುನ ಇಸಾದ ನಾಂಥಜದುನ ಚೋಕ್ಥರಬ ವಾಖಲ್ ಪುಕ್ನಿಂಗ್ಬೋ ಫಾಜನ್ನಬ ಲಾಕ್ಲೆ ಇತೌದುದ ಇನಂಬಸಿಂಗ್ನ ಐಬು ಥೆಮ್ಜಿನ್ಬಿ ಮಥಂಗಿ ನುಮಿತ್ತ ಪೋಸ್ಟ್ಮಾರ್ಟಮ್ ಲೋಯ್ರತುನ ಹಕ್ಚಾಂಗ್ದು ಪೋಕ್ನಫಂ ತಮ್ನ ಮಿಯಾಮ್ಗ ಲೋಯ್ನನ ಮಥೌ ಮಗಂ ಪಾಂಗ್ಥೋಕ್ನಬ ಪುರಕ್ಲೆ ನಿಯೋಮ್ಗಿ ಮತುಂಗ್ ಇಂದ ಲಾನ್ಫಮ್ದ
ꯂꯩꯈꯤꯗꯕ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯏꯃꯥ ꯕꯕꯥꯁꯨ ꯀꯞꯄꯗ ꯃꯁꯥꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯍꯜꯒ ꯑꯣꯏꯔꯦ, ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯒ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯊꯣꯛꯇ꯭ꯔꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯑꯣ, ꯅꯤꯡꯉꯝꯍꯧꯗꯦꯅꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯏꯆꯥꯕꯨ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ. ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ ꯅꯪꯕꯣ. ꯑꯩ ꯏꯁꯥꯁꯦ ꯐꯨꯟꯒꯠꯄꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯣ ꯐꯥꯎ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ, ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯌꯥꯗꯦ. ꯄꯤꯄꯨꯛꯅꯨꯡꯒꯤ ꯅꯋꯥꯁꯦ ꯏꯆꯪ ꯊꯧꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯤ. ꯑꯩꯒꯤ ꯇꯧꯕꯨꯔꯒ ꯃꯌꯥꯝꯅꯗꯤ ꯈꯟꯅꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯒꯤ ꯍꯩꯕ ꯋꯥꯈꯜꯁꯤꯅ ꯉꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯦ. ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ. ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯤꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯈꯤꯕ ꯅꯋꯥꯗꯣ ꯇꯥꯏꯕꯪ ꯐꯥꯎꯕ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟꯁꯨ ꯂꯣꯏꯔꯗꯨꯅ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯁꯥꯕꯨ ꯍꯧꯒꯠꯂꯕꯣ? ꯁꯦꯁꯦ, ꯅꯆꯥꯁꯤ ꯌꯦꯡꯉꯨꯁꯦ. ꯅꯨꯡꯁꯤꯗ꯭ꯔꯅꯦ? ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ. ꯑꯉꯥꯡ ꯑꯗꯣ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯛꯏ. ꯃꯃꯥꯏ ꯇꯥꯔꯛꯄꯗꯒꯤ ꯈꯗꯥꯡ ꯐꯥꯎ ꯇꯨꯝꯇꯛ ꯇꯧꯕꯗ ꯃꯄꯥ ꯌꯥꯝꯅ ꯃꯥꯜꯂꯤ ꯍꯥꯏ. ꯑꯩ ꯏꯆꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ. ꯃꯥꯅ ꯁꯤꯟꯅꯔꯝꯕ ꯊꯋꯥꯏꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯤꯖꯕꯅꯤ. ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ. ꯏꯃꯥ ꯏꯆꯥꯕꯨ ꯌꯦꯡꯂꯒ ꯂꯥꯏꯔꯡꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ. ꯏꯆꯥꯁꯦ ꯃꯄꯥꯒꯨꯝꯅ ꯃꯊꯧꯅꯥ ꯃꯔꯤꯡꯁꯦ ꯂꯩꯕꯁꯨ ꯑꯣꯏꯁꯅꯨ. ꯍꯧꯖꯤꯛꯇꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯝꯅꯤꯡꯂꯛꯏ. ꯃꯥꯇꯕꯨ ꯁꯣꯟꯖꯗꯨꯅ ꯃꯥꯇꯕꯨ ꯇꯦꯡꯊꯥꯖꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯅꯤꯡꯂꯛꯂꯦ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯕꯝ 2 ꯐꯥꯔꯛꯂꯦ. ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯂꯩꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ? ꯃꯤꯒꯤꯁꯨ ꯃꯆꯥ ꯍꯧꯔꯤ. ꯑꯩꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯕ ꯅꯠꯇꯦ. ꯂꯥꯟ ꯍꯥꯏꯕꯁꯤꯗꯅꯦ ꯀꯩꯗꯧꯉꯩ ꯂꯣꯏꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯍꯣ, ꯉꯝꯗ꯭ꯔꯦ. ꯀꯅꯥꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯐꯥꯎ ꯂꯩꯐꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯥꯏ, ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃꯒꯅ ꯇꯥꯔꯒꯅꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ. ꯀꯩꯅꯣ? ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯕꯣ? ꯀꯩꯁꯨ ꯈꯟꯅꯤꯡꯉꯥই ꯑꯣꯏꯗꯦꯅ. ꯁꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯏꯔꯥꯡꯁꯤꯒꯤ ꯅꯃꯥꯗ ꯑꯗꯨꯝ ꯂꯩꯗꯅ ꯂꯩꯁꯤꯟꯈ꯭ꯔꯗꯕꯅꯤ. ꯃꯣꯏ ꯃꯅꯦ ꯃꯀꯨꯗꯨꯁꯨꯅꯦ ꯃꯁꯨꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ? ꯅꯪ ꯅꯃꯥꯁꯨꯅꯤ. ꯑꯩꯈꯣꯏꯗꯒꯤꯗꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ. ꯃꯆꯥꯅꯨꯄꯤꯁꯤꯗꯗꯤꯅꯦ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯔꯨꯅꯨꯒ. ꯃꯆꯥꯁꯦ ꯀꯦꯍꯟꯕꯁꯤꯅ ꯑꯃꯨꯛꯇꯩꯕ ꯏꯃꯨꯡꯒꯤ ꯀꯣꯛꯅꯨꯡ ꯄꯨꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯁꯤꯗꯅꯦ. ꯃꯤꯁꯨ ꯃꯌꯨꯝꯗꯨꯗ ꯂꯩꯕ ꯅꯠꯇ꯭ꯔꯤꯅꯦ. ꯃꯁꯨ ꯃꯆꯥꯕꯨ ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯪꯒꯤ ꯀꯣꯛꯇꯨꯗꯅꯦ ꯅꯁꯥꯒꯤ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦꯕ. ꯌꯦꯡꯉꯣ, ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯀꯌꯥꯝꯅ ꯆꯪꯈ꯭ꯔꯤꯕꯗꯣ. ꯏꯆꯦꯒꯤ ꯏꯇꯩꯒꯁꯨ ꯍꯟꯅ ꯌꯦꯡꯉꯛꯄ ꯅꯠꯇꯦ. ꯃꯆꯥ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯅ ꯑꯍꯜ ꯀꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯚꯥꯔ ꯄꯨꯝꯕ ꯏꯀꯣꯛꯇ ꯂꯣꯏꯅ ꯍꯥꯞꯄ. ꯍꯌꯦꯡ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯅꯤꯉꯣꯜ ꯁꯣꯇꯣꯅ ꯇꯧꯔꯛꯀꯗꯕ. ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯅꯪ ꯑꯩꯕు ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ, ꯑꯩꯕు ꯐꯠꯇꯦ ꯍꯥꯏꯅꯤ ꯍꯥꯏꯁꯤꯅꯤ. ꯌꯥꯔꯦꯗ ꯅꯪꯕꯣ, ꯃꯤ ꯑꯉꯥꯡꯁꯦ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯏꯆꯜ ꯃꯇꯣꯝꯇꯅꯤ. ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯅ. ꯉꯟꯇꯥꯅ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ. ꯃꯥ ꯈꯛ ꯂꯩꯖꯕꯗꯣ ꯀꯔꯤ ꯍꯥꯏꯒꯦ? ꯅꯨꯄꯤ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯣ ꯇꯧꯅꯨ. ꯇꯣ ꯍꯥꯏꯔꯨꯔꯒꯅꯦ ꯑꯩꯕꯨꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯐꯠꯇꯕꯗ ꯇꯥꯕ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯉꯤꯕꯁꯤꯡꯁꯤꯗ ꯂꯩꯔꯗꯤ ꯃꯌꯥꯝꯅ ꯐꯪꯅꯔꯤꯁꯦ ꯈꯩꯇꯗꯁꯨ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯍꯣ, ꯑꯗꯨꯕꯣꯕ ꯑꯩꯈꯣꯏ ꯃꯩ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯅ ꯏꯃꯥꯅ ꯍꯥꯏꯕ. ꯅꯃꯥꯁꯤꯒꯤ ꯋꯥ ꯁꯨꯝ ꯂꯧꯔꯗꯤꯅꯦ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯔꯛꯂꯣꯏꯀꯣ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯃꯇꯩ ꯃꯅꯥꯎ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯈꯤꯗ꯭ꯔꯦ. ꯑꯩ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯏ. ꯇꯣꯜꯂꯤ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯏꯃꯥ ꯏꯄꯥꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯃꯇꯝꯗ. ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯤꯗꯗꯤ ꯏꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯪꯕ ꯐꯥꯎ ꯍꯪꯒꯣꯏꯔꯦ. ꯃꯁꯤꯔꯥ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠ ꯍꯥꯏꯕꯗꯣ? ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯑꯍꯤꯡꯕꯁꯤꯗ?
ꯏꯁꯨꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯥ? ꯇꯨꯝꯃꯤ. ꯁꯨꯝ ꯍꯤꯞꯆꯟꯕꯗꯣ ꯋꯥꯏꯅ ꯊꯣꯔꯛꯄ. ꯂꯥꯛꯑꯣ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯁꯦ ꯌꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯥ. ꯍꯥꯎꯅꯦ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ? ꯑꯩꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦ. ꯍꯩ, ꯀꯔꯤꯅꯣꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯔꯤ ꯍꯥꯏꯕ꯭ꯔꯅꯦ? ꯍꯣꯏ, ꯌꯨꯝ ꯂꯩꯍꯧꯕꯁꯤꯡ ꯑꯌꯥꯝꯕꯅ ꯆꯪꯅꯔꯤ ꯍꯥꯏꯌꯦ. ꯏꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ. ꯅꯪꯒꯤ ꯐꯤꯕꯝꯁꯤꯒ ꯏꯃꯥꯗꯤ ꯆꯠꯍꯟꯅꯤꯡꯗꯦꯗ. ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯏꯃꯥ, ꯑꯩꯕꯨ ꯁꯤꯗ ꯁꯨꯝ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯗꯧꯁꯤꯉꯥꯏ. ꯉꯥꯏꯈꯣ. ꯅꯪꯅ ꯍꯥꯊꯨ ꯌꯨꯝ ꯆꯠꯀꯦꯒ ꯍꯥꯏꯔꯛꯏꯁꯤꯕꯨ ꯅꯕꯨꯡꯁꯤꯡꯅꯒ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯕꯣ? ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯑꯗꯨꯝꯕ ꯋꯥꯊꯤꯗꯣ. ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ. ꯅꯕꯨꯡꯁꯤꯡꯅ ꯅꯝꯕꯅ ꯅꯪ ꯃꯈꯣꯏꯒꯤ ꯋꯥ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯍꯥꯏꯒꯦ. ꯅꯠꯇꯦ ꯏꯃꯥ, ꯈꯖꯤꯛꯇꯗ ꯃꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯗꯧꯕ ꯊꯕꯛꯇꯣ ꯇꯧꯅꯨꯕ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯅꯝꯃꯁꯤꯡꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯄꯥꯡꯂꯕꯅꯤꯅ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯒꯦ. ꯅꯪꯅꯕꯨ ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯏꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤꯗꯣ. ꯑꯗꯨꯕꯨꯅꯦ ꯂꯥꯟꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ. ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯁꯨ ꯑꯃꯨꯛ ꯏꯍꯧ ꯍꯧꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯁꯨꯝꯇ ꯄꯥꯈꯠꯀꯅꯣ. ꯍꯧꯖꯤꯛꯇꯤ ꯁꯤꯐꯥꯏꯁꯤꯡꯅ ꯐꯖꯅ ꯉꯥꯛ ꯂꯩꯔꯤ ꯍꯥꯏꯌꯦ. ꯑꯗꯩ ꯏꯃꯥꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯗ꯭ꯔꯥ ꯍꯪꯕꯗ ꯌꯥꯅꯤ ꯍꯥꯏꯌꯦ. ꯅꯃꯥꯁꯨ ꯂꯩꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯏ, ꯂꯩꯔꯦ. ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯗ ꯁꯨꯝ ꯇꯣꯉꯥꯟꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯗꯨꯗ ꯑꯩ ꯏꯆꯥꯁꯦ ꯆꯥꯎꯕ ꯐꯥꯎꯕ ꯂꯦꯜꯂꯨꯔꯒꯦ. ꯂꯨꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯏꯃꯥꯗꯨ ꯌꯦꯡꯈꯤꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯅꯅꯥꯎ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯧꯔꯔꯦ. ꯏꯇꯩꯃ, ꯏꯅꯦ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯏꯅꯦ, ꯏꯇꯩꯃꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ? ꯂꯣꯏꯔꯦ. ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣꯕꯨꯅꯦ ꯅꯇꯩꯃꯅ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯆꯥꯛꯇꯤ ꯆꯥꯔꯣꯏꯒꯦ ꯏꯅꯦ, ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯉꯟꯅ ꯌꯧꯍꯧꯕꯅ ꯐꯩ. ꯍꯣꯏ, ꯑꯗꯨꯕꯨ ꯂꯩꯕꯗꯨꯕꯨ ꯏꯟꯊꯤꯖꯅ ꯌꯥꯔꯕ꯭ꯔꯣ? ꯃꯤ ꯑꯌꯥꯝꯕ ꯂꯩꯅꯔꯦ ꯏꯅꯦ. ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯏ? ꯁꯣꯛꯄꯩꯗꯤ ꯁꯣꯛꯑꯝꯃꯤ ꯄꯣꯠꯅꯤꯗ ꯏꯅꯦ. ꯊꯣꯡꯅꯥꯎ ꯀꯩꯀꯥꯗꯣ ꯃꯩ ꯂꯣꯏ ꯊꯥꯔꯝꯃꯕꯅꯤ. ꯕꯕꯥꯒ ꯑꯩꯒꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯍꯨꯝ ꯂꯩꯍꯧꯕꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯜꯍꯧꯔꯤꯅꯤ. ꯅꯌꯥꯝꯕꯗꯣ ꯏꯇꯞ ꯇꯞꯆꯕꯗꯣ ꯎꯕ ꯐꯪꯉꯔꯣꯏꯗꯣ. ꯅꯇꯩꯃꯁꯤꯁꯨꯅꯦ ꯆꯍꯤ ꯅꯧꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯦꯗꯣ. ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯄꯤꯁꯤꯟꯕꯤꯒꯅꯨ ꯏꯅꯦ. ꯏꯇꯩꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ, ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯈꯜꯂꯤꯕꯅꯤ. ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯅꯈꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕꯁꯤ ꯎꯕꯗꯅꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ. ꯅꯥꯎ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯀꯩꯗ ꯂꯥꯛꯀꯦ ꯅꯪꯕꯣ? ꯏꯃꯥꯟꯅꯕ ꯒꯥꯔꯤ ꯋꯥꯏꯔꯛꯑꯦ. ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ. ꯐꯔꯦ, ꯊꯣꯛꯑꯁꯤꯔꯥ? ꯍꯣꯏ ꯏꯅꯦ, ꯊꯣꯛꯎꯈꯤꯒꯦ. ꯏꯃꯥꯅ ꯑꯩꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯛꯏ. ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯂꯦ. ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯈꯪꯕꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡ ꯌꯧꯔꯛꯄꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯔꯛꯂꯦ. ꯂꯥꯞꯅ ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ, ꯏꯁꯪ ꯁꯪꯅ ꯎꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ. ꯅꯣꯡꯖꯨ ꯃꯇꯝꯒ ꯑꯣꯏꯕꯒ, ꯁꯤꯡꯕꯤꯅꯕ ꯂꯩꯇꯕꯒ, ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇꯣ ꯃꯣꯡꯁꯣꯡꯒꯨꯝꯅ ꯑꯆꯧꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯝꯂꯦ. ꯏꯔꯩꯀꯥꯏ ꯌꯧꯔꯛꯄꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ರೆ. ꯅꯨꯃꯤꯠꯇꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯦ, ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗ꯭ꯔꯦ. ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯊꯧꯖꯤꯜꯂꯛꯄꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ. ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄ ꯃꯤꯅꯗꯤ ꯀꯤꯕ ꯐꯥꯎꯔꯝꯒꯅꯤ. ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯁꯤꯡꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯍꯧꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯍꯧꯔꯦ. ꯂꯝꯕꯤ ꯃꯆꯥꯗꯨꯗꯅ ꯑꯀꯪꯕ ꯎꯅꯥꯁꯤꯡꯅ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩ. ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯒꯥꯔꯤ ꯈꯥꯝꯃꯤ. ꯏꯃꯥꯁꯨ ꯃꯈꯨꯠꯇ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯁꯦ, ꯃꯩꯒ ꯑꯣꯛꯈꯤꯁꯤꯀꯣ, ꯇꯞꯅ ꯀꯥꯜꯂꯨ. ꯀꯗꯥꯏ ꯏꯁꯨꯗꯣ ꯏꯃꯥ ꯂꯧꯒꯦꯁꯦ. ꯊꯣꯡꯒꯥꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯟꯅ ꯃꯤꯠ ꯄꯦꯅ ꯌꯦꯡꯉꯤ. ꯕꯕꯥ ꯏꯃꯥ ꯂꯩꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯊꯣꯡꯒꯥꯜ ꯆꯪꯕꯒ ꯑꯁꯥꯡꯕ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯊꯥꯏꯅ ꯊꯥꯈꯤꯕ ꯂꯩꯁꯤꯡꯗꯣ ꯃꯀꯥ ꯂꯥꯝꯅ ꯍꯧꯔꯝꯂꯦ. ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗꯨꯗꯤ ꯈꯔ ꯁꯨꯛꯄꯒꯨꯝ ꯇꯧꯔꯝꯃꯤ. ꯑꯇꯩ ꯅꯠꯇꯦ, ꯎ ꯋꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯕꯒꯤꯅꯤ.
ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯣ ꯃꯄꯥꯟ ꯁꯥꯠꯂꯝꯂꯦ. ꯍꯩꯕꯤ ꯄꯥꯝꯕꯤꯗꯨꯁꯨ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯍꯧꯔꯝꯃꯤ. ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯕ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤꯗꯣ ꯇꯦꯛꯊꯈꯩ ꯄꯥꯜꯂꯝꯂꯦ. ꯑꯃꯨꯛꯁꯨ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯍꯧꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯗꯣ ꯃꯁꯤꯡ ꯊꯤꯉꯝꯗ ꯄꯥꯜꯂꯝꯂꯦ. ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇꯣ ꯂꯐꯨ ꯈꯔ ꯊꯥꯍꯧꯕꯅꯤ. ꯑꯗꯨꯁꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯋꯥꯡ ꯆꯥꯎꯅ ꯍꯧꯔꯝꯂꯦ. ꯑꯁꯨꯝ ꯑꯀꯣꯏꯕꯗꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯛꯂꯝꯃꯤ. ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯑꯁꯥꯡꯕ ꯁꯣꯐꯥ ꯑꯃ ꯊꯝꯂꯤꯕꯗꯨ ꯎꯔꯨꯕꯗ ꯑꯩ ꯀꯞꯅꯤꯡꯂꯛꯏ. ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯈꯤꯕꯗꯣ ꯃꯤꯠꯁꯤꯗ ꯁꯪ ꯁꯪ ꯎꯔꯛꯏ. ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗꯅ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯩ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ ꯈꯜꯂꯨꯕꯗ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ. ꯑꯃꯨꯛꯁꯨ ꯏꯁꯇꯤꯌꯔꯗꯣ ꯀꯥꯈꯠꯇꯨꯅ ꯇꯦꯔꯦꯁꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ. ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯂꯛꯅꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯤꯠꯄꯥꯡꯁꯤꯗ ꯎꯔꯛꯏ. ꯁ꯭ꯋꯤꯡꯗꯨꯗ ꯑꯩ ꯇꯞꯅ ꯐꯝꯊꯩ. ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯏꯪꯅ ꯃꯦꯡꯅ ꯐꯖꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯕꯗꯣ ꯏꯅꯥꯛꯁꯤꯗ ꯉꯁꯤꯁꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ. ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕ ꯃꯤꯗ ꯄꯨꯡꯊꯟ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯁꯨꯝꯗꯨꯅ ꯊꯝꯂꯝꯕꯒ ꯃꯥꯟꯅꯈ꯭ꯔꯦ. ꯃꯈꯥꯗꯒꯤ ꯏꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯩ ꯄ꯭ꯔꯕꯛ ꯀꯨꯝꯊꯩ. ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯌꯔꯗꯣ ꯀꯨꯝꯊꯅ ꯂꯩꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯂꯝ ꯐꯥꯗꯅ ꯇꯥꯏ. ꯂꯥꯟꯁꯦ ꯄꯥꯛ ꯂꯣꯏꯔꯣꯏꯀꯣ. ꯍꯧꯖꯤꯛꯁꯨꯅꯦ ꯂꯦꯞꯄ ꯅꯠꯇꯦ. ꯃꯆꯤ ꯇꯧꯔꯤꯁꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯍꯤꯡꯕ ꯋꯥꯗꯧꯔꯤ. ꯂꯥꯟ ꯍꯥꯏꯕ ꯅꯪꯁꯦ ꯐꯠꯃꯟꯗꯦꯗꯀꯣ. ꯅꯪꯅ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ. ꯏꯊꯥꯗꯒꯤ ꯃꯍꯥꯛꯄꯨꯁꯨ ꯅꯝꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯨꯟꯕꯤꯈ꯭ꯔꯦ. ꯆꯍꯤ ꯑꯃ ꯁꯣꯛꯅꯕ ꯑꯣꯏꯒꯦꯔꯥ, ꯆꯍꯤ 5 ꯆꯪꯒꯦꯔꯥ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯟꯁꯦ ꯂꯣꯏꯈꯤꯅꯤ. ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ, ꯃꯄꯨꯔꯣꯏꯕ ꯁꯦꯠꯅ ꯈꯥꯏꯅꯈ꯭ꯔꯕꯤ, ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯈꯣꯟꯗꯤ ꯀꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯒꯅꯤ? ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯍꯦꯟꯅ ꯃꯊꯪꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ.